ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯡꯌꯦꯜ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯣꯟꯁꯤꯖꯒꯤ ꯂꯥꯡ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ, ꯁꯑꯣꯡ ꯁꯥꯗꯥ, ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯃꯤꯅ ꯀꯜꯂꯛꯅꯕꯤ, ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯃꯤ ꯈꯣꯟꯕꯤ, ꯇꯣꯟꯁꯤꯖ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯈꯨꯜꯒꯤ ꯄꯥꯈꯪ ꯑꯃꯠꯇ ꯃꯥꯕꯨ ꯄꯥꯝꯗꯕ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯇꯣꯟꯁꯤꯖꯗꯤ ꯀꯅꯥ ꯑꯃꯠꯇ ꯌꯥꯗꯦ꯫ ꯈꯨꯂꯣꯟꯅꯕꯗꯒꯤ ꯑꯈꯝ ꯀꯧꯕ ꯄꯥꯈꯪ ꯑꯃꯅ ꯆꯍꯤ ꯀꯌꯥ ꯆꯨꯞꯅ ꯃꯥꯕꯨ ꯁꯪꯖꯔꯛꯄꯗꯒꯤ ꯅꯨꯄꯤ ꯊꯤꯕ ꯆꯍꯤ ꯃꯇꯥꯡ ꯍꯦꯟꯗꯣꯛꯈꯤꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯝꯕꯣꯏꯈꯤ꯫ ꯇꯣꯟꯁꯤꯖꯒꯤ ꯌꯨꯝꯗ ꯅꯣꯡꯃꯒꯤ ꯀꯥꯡꯗꯅ ꯄꯥꯈꯪ ꯀꯣꯏꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯐꯤꯗꯥ ꯊꯥꯕ, ꯍꯤꯗꯥꯛ ꯍꯥꯟꯕ, ꯂꯔꯩ ꯈꯣꯟꯕꯗ ꯃꯊꯧ ꯁꯤꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯑꯃꯠꯇ ꯄꯥꯡꯁꯤꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯅꯗꯤ ꯄꯥꯈꯪꯁꯤꯡ ꯑꯁꯤ ꯊꯕꯛ ꯁꯤꯖꯤꯟꯅꯔꯒꯦ ꯈꯟꯗꯨꯅ ꯀꯣꯏꯔꯛꯄ ꯑꯃꯃꯝꯗ ꯇꯥꯗ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯐꯤ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯅꯋꯨꯟꯈꯣꯛ ꯑꯃꯠꯇ ꯌꯥꯟꯕꯤꯔꯛꯎ, ꯆꯠꯂꯝꯗꯥꯏꯗ ꯅꯆꯜꯅ ꯌꯣꯝꯕ ꯆꯌꯣꯝ ꯄꯥꯏꯕꯤꯈꯣ ꯍꯥꯏꯕꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯀꯣꯏꯔꯛꯄ ꯅꯨꯄꯥ 8ꯇ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥ 8 ꯑꯗꯨꯁꯨ ꯄꯥꯝꯖꯕ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯅꯤꯅ ꯁꯤꯕ ꯀꯤꯗ꯭ꯔꯦ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯒ ꯅꯤꯡꯊꯤꯖꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯕ ꯄꯨꯡꯐꯝ ꯌꯦꯡꯗꯨꯅ ꯇꯣꯟꯁꯤꯖꯒꯤ ꯌꯨꯝꯗ ꯆꯌꯣꯝ ꯂꯧꯕ ꯂꯥꯛꯂꯦ꯫ ꯃꯊꯪ ꯑꯃꯠꯇ ꯈꯪꯅꯗꯅ ꯆꯌꯣꯝ ꯂꯧꯈꯤꯕ ꯃꯈꯣꯏ 8ꯇꯨ ꯃꯃꯥꯡꯒꯤ ꯆꯤꯡꯗ ꯅꯋꯨꯡꯈꯣꯛ ꯌꯥꯟꯕ ꯆꯠꯈ꯭ꯔꯦ꯫ ꯄꯥꯈꯪꯁꯤꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯆꯤꯡꯃꯥꯏꯗ ꯍꯥꯏꯒꯠꯈ꯭ꯔꯒ ꯅꯋꯨꯟꯈꯣꯛ ꯑꯣꯏꯕ ꯌꯥꯕ ꯐꯖꯕ, ꯃꯄꯣꯞ ꯆꯥꯕ ꯋꯥ ꯊꯤꯅꯔꯛꯄꯗ ꯆꯥꯛ ꯂꯥꯝꯃꯟꯈ꯭ꯔꯗꯨꯅ ꯃꯍꯩ ꯏꯁꯤꯡ ꯐꯪꯒꯗꯕ ꯂꯣꯛ ꯊꯤꯅꯔꯛꯂꯦ꯫ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯂꯩꯕ ꯂꯣꯛ ꯑꯃꯗ ꯃꯈꯣꯏ 8ꯃꯛ ꯍꯦꯛ ꯄꯨꯜꯂꯨꯔꯕꯣꯏꯔꯦ꯫ ꯃꯈꯣꯏ 8ꯇꯨ ꯃꯃꯤꯡ ꯃꯊꯥ ꯍꯪꯅ ꯈꯣꯠꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯗꯨꯅ ꯆꯌꯣꯝ ꯊꯣꯛꯇꯨꯅ ꯆꯥꯒꯗꯕꯒꯤ ꯇꯧꯔꯛꯄꯗ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯑꯃꯒꯤ ꯆꯛꯌꯣꯝꯗ ꯉꯥꯒꯤ ꯃꯃꯩ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯃꯀꯛ ꯑꯃ ꯌꯥꯎꯔꯝꯗꯨꯅ ꯃꯌꯥꯝꯗ ꯎꯠꯂꯤ꯫ ꯑꯇꯩ ꯃꯌꯥꯝꯗꯨꯒꯤ ꯆꯛꯌꯣꯝꯗꯁꯨ ꯃꯀꯛ ꯑꯃꯃꯝ ꯂꯣꯏꯅ ꯌꯥꯎꯔꯗꯨꯅ ꯎꯠꯊꯣꯛꯅꯔꯛꯂꯦ꯫ ꯅꯍꯥ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ, ꯃꯌꯥꯝꯒꯤ ꯆꯌꯣꯝꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯎ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯦꯡꯖꯒꯦ꯫" ꯃꯌꯥꯝꯅ ꯃꯥꯒꯤ ꯉꯥ ꯃꯀꯛ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯦ꯫ ꯅꯍꯥꯗꯨꯅ ꯃꯀꯛꯁꯤꯡꯗꯨ ꯁꯝꯖꯤꯟꯅꯕ ꯌꯥꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤꯜꯂꯛꯄꯗ ꯉꯀ꯭ꯔꯥ ꯃꯄꯨꯝ ꯑꯃ ꯆꯞ ꯆꯥꯅ ꯇꯥꯔꯦ꯫ ꯃꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, "ꯌꯦꯡꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ, ꯑꯩꯈꯣꯏꯒꯤ ꯆꯛꯌꯣꯝꯁꯤꯡꯗ ꯉꯥ ꯃꯀꯛ ꯑꯃꯃꯝ ꯊꯨꯡꯂꯛꯂꯤꯕꯁꯤ ꯃꯄꯨꯝ ꯑꯃ ꯈꯛꯇꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯃꯆꯦꯠ ꯑꯁꯤ ꯇꯣꯟꯁꯤꯖꯅ ꯌꯣꯝꯂꯛꯄ ꯆꯛꯌꯣꯝꯗꯒꯤꯅꯤ꯫ ꯑꯗꯨꯅꯗꯤ ꯃꯌꯥꯝꯒꯤ ꯆꯛꯌꯣꯝꯁꯤꯡ ꯑꯁꯤꯁꯨ ꯇꯣꯟꯁꯤꯖꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯔꯦ꯫" ꯃꯌꯥꯝꯅ ꯍꯥꯏꯔꯛꯏ, "ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯇꯣꯟꯁꯤꯖꯗꯒꯤꯅꯤ꯫" ꯅꯍꯥꯗꯨꯅ ꯑꯃꯨꯛ, "ꯑꯩꯈꯣꯏ ꯅꯨꯄꯥ 8 ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯍꯥꯛꯅ ꯅꯝꯊꯥꯛ ꯂꯥꯡꯊꯥꯛꯇꯨꯅ ꯁꯤꯖꯤꯟꯅꯕꯁꯤ ꯍꯛꯃꯟꯈ꯭ꯔꯦ꯫ ꯃꯁꯤ ꯀꯨꯏꯅ ꯍꯤꯡꯂꯕꯗꯤ ꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯊꯣꯛꯂꯛꯄ ꯇꯥꯔꯦ, ꯃꯊ꯭ꯋꯥꯏ ꯂꯧꯊꯣꯛꯂꯁꯤ꯫" ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯅꯔꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯇꯣꯟꯁꯤꯖꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏ 8ꯅ ꯁꯥꯎꯔꯗꯨꯅ ꯃꯃꯤꯠ ꯀꯣꯔꯤ ꯀꯥꯅ ꯂꯥꯛꯄ ꯎꯕꯗ ꯇꯣꯟꯁꯤꯖ ꯇꯞꯊꯔꯦ꯫ ꯌꯥꯝꯅ ꯁꯤꯡꯕꯤ, ꯃꯤꯇꯤꯛ ꯃꯤꯔꯧ ꯈꯪꯈ꯭ꯔꯕꯤ ꯅꯨꯄꯤꯅꯤ꯫ ꯄꯥꯈꯪ 8ꯅ ꯃꯥꯕꯨ ꯁꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯏꯪꯅ ꯇꯞꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ, "ꯇꯥꯗꯁꯤꯡ, ꯌꯥꯝꯅ ꯋꯥꯕꯤꯔꯝꯂꯒꯅꯤ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯊꯥꯔꯝꯂꯒ ꯍꯤꯗꯥꯛ ꯍꯥꯜꯂꯗꯨꯅ ꯄꯤꯊꯛꯂꯦ꯫ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯇꯣꯟꯁꯤꯖ, ꯅꯪꯅ ꯑꯩꯈꯣꯏ 8ꯇ ꯅꯝꯊꯥꯛ ꯇꯧꯔꯝꯕꯒꯤ ꯑꯩꯈꯣꯏ ꯅꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯇꯥꯔꯦ꯫ ꯅꯪ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯊ꯭ꯋꯥꯏ ꯂꯧꯕ ꯇꯥꯔꯦ꯫" ꯋꯥ ꯑꯁꯤ ꯇꯥꯕꯗ ꯇꯣꯟꯁꯤꯖꯅ ꯏꯄꯥ ꯄꯥꯈꯠꯇꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯨꯝꯃꯤ, ꯏꯕꯨꯡꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯅ ꯅꯝꯊꯥꯛ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯏꯕꯨꯡ 8ꯄꯨ ꯁꯦꯕꯥ ꯇꯧꯖꯒꯦ ꯈꯟꯖꯔꯛꯄꯁꯤ ꯐꯪꯂꯣꯏꯗꯧꯔꯦ꯫ ꯏꯕꯨꯡ 8ꯄꯨ ꯉꯁꯤ ꯆꯥꯛ ꯆꯔꯥ ꯑꯃꯃꯝꯇꯪ ꯄꯤꯖꯗꯨꯅ ꯁꯦꯕꯥ ꯇꯧꯖꯔꯝꯂꯒ ꯅꯅꯥꯎ ꯊꯋꯥꯏ ꯊꯥꯖꯒꯦ꯫" ꯄꯥꯈꯪ 8ꯇꯨ ꯇꯣꯟꯁꯤꯖꯅ ꯍꯥꯏꯕꯗꯨ ꯌꯥꯔꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯦ꯫ ꯆꯥꯛ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ ꯆꯥꯛꯂꯨꯛ 8 ꯊꯥꯔꯒ ꯃꯄꯨꯡ ꯐꯥꯅ ꯍꯥꯞꯂꯦ꯫ ꯏꯟꯁꯥꯡꯁꯨ ꯇꯦꯡꯀꯣꯠ ꯊꯟꯅ ꯍꯥꯞꯂꯦ꯫ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨꯗ ꯍꯨ ꯈꯔ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫
ꯑꯗꯨꯗꯒꯤ ꯆꯥꯛ ꯆꯥꯈꯠꯅꯔꯛꯄꯒꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ 8ꯃꯛ ꯆꯥꯛꯈꯨꯝ ꯃꯌꯥꯗ ꯂꯣꯡꯅ ꯍꯩꯊꯗꯨꯅ ꯁꯤꯔꯦ꯫ ꯇꯣꯟꯁꯤꯖꯅ ꯄꯥꯈꯪ 8ꯒꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯃꯤ ꯎꯗꯅꯕ ꯀꯥꯡꯈꯗ ꯆꯤꯡꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯇꯣꯟꯁꯤꯖꯅ ꯅꯨꯄꯥ 8 ꯑꯁꯤ ꯀꯔꯝ ꯇꯧꯅ ꯄꯣꯠꯂꯣꯏꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯍꯥꯟꯋꯥꯏ ꯃꯥꯕꯨ ꯁꯪꯖꯔꯝꯕ ꯂꯝꯕꯣꯏꯈ꯭ꯔꯕ ꯑꯈꯝ ꯑꯗꯨ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯍꯦꯛ ꯂꯥꯛꯄꯣꯏꯔꯦ꯫ ꯇꯣꯟꯁꯤꯖꯅ ꯂꯝꯕꯣꯏꯕꯗꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯕꯥꯖꯤ, ꯀꯨꯏꯔꯦꯗ ꯎꯗꯕ, ꯀꯗꯣꯝꯗ ꯂꯦꯡꯂꯨꯕꯅꯣ?" ꯑꯈꯝꯅ, "ꯏꯕꯦꯝꯃ, ꯏꯁꯇꯗꯦꯕꯗ ꯀꯠꯅꯅꯕ ꯃꯥꯙꯨꯀꯨꯔꯤ ꯆꯠꯂꯨꯏ" ꯍꯥꯏꯔꯛꯄꯗ, "ꯑꯗꯨꯗꯤ ꯕꯕꯥꯖꯤ, ꯉꯁꯤꯒꯤ ꯆꯦꯡ ꯍꯋꯥꯏ ꯃꯅꯥ ꯃꯁꯤꯡ ꯑꯩ ꯀꯠꯆꯔꯒꯦ, ꯑꯇꯩꯗ ꯆꯠꯄꯤꯔꯨꯔꯅꯨ, ꯑꯩꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯤꯔꯝꯃꯨ" ꯍꯥꯏꯅ ꯇꯣꯟꯁꯤꯖꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯌꯨ ꯇꯥꯁꯤ." "ꯕꯕꯥꯖꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯉꯁꯤ ꯑꯍꯤꯡ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯅꯗꯤ ꯅꯨꯄꯤꯅꯤꯅ ꯃꯥꯕꯨ ꯄꯣꯠꯂꯣꯏꯕꯁꯨ ꯏꯇꯤꯛ ꯑꯣꯏꯗ꯭ꯔꯦ, ꯕꯕꯥꯖꯤꯅ ꯈꯔ ꯄꯣꯠꯂꯣꯏꯕꯤꯔꯝꯃꯨ" ꯍꯥꯏꯅ ꯇꯣꯟꯁꯤꯖꯅ ꯃꯤꯡꯅ ꯊꯣꯠꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯈꯝ ꯂꯝꯕꯣꯏꯕ ꯃꯃꯥꯡꯉꯩꯒꯤ ꯋꯥ ꯅꯤꯡꯁꯤꯡꯂꯛꯄꯅꯦ ꯀꯔꯤꯅꯦ ꯃꯥꯏ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯃꯥꯒꯤ ꯓꯨꯂꯤ ꯀꯣꯄꯤꯟ ꯀꯊꯥꯔꯤꯅꯆꯤꯡꯕꯗꯨ ꯇꯨꯜꯁꯤꯕꯣꯡꯗ ꯊꯝꯂꯝꯂꯒ ꯄꯣꯠꯂꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯁꯤꯡꯖꯪ ꯑꯃꯒ ꯌꯣꯠꯄꯥꯛ ꯑꯃꯒ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯂꯧꯔꯒ, "ꯑꯩꯗꯤ ꯁꯟꯌꯥꯁꯤ ꯑꯣꯏꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯆꯪꯅꯤꯡꯗ꯭ꯔꯦ, ꯅꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯡꯒꯣꯜ ꯐꯥꯎꯕꯗꯗꯤ ꯊꯥꯡꯗꯣꯔꯛꯎ" ꯍꯥꯏꯗꯨꯅ ꯇꯣꯟꯁꯤꯖꯕꯨ ꯊꯥꯡꯗꯣꯛꯍꯜꯂꯛꯏ꯫ ꯃꯇꯨꯡꯗ ꯑꯈꯝ ꯂꯝꯕꯣꯏꯕꯅ ꯑꯁꯤꯕꯗꯨ ꯆꯤꯡꯌꯥꯗ ꯄꯨꯔꯗꯨꯅ ꯁꯤꯡ ꯑꯀꯪꯕ ꯊꯤꯔꯗꯨꯅ ꯄꯣꯠꯂꯣꯏꯔꯦ꯫ ꯁꯤꯡꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯄꯅꯤꯅ ꯄꯣꯠꯂꯣꯏꯕꯗꯨ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯈꯝ ꯂꯝꯕꯣꯏꯕ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯂꯒ ꯇꯣꯟꯁꯤꯖꯒꯤ ꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯄꯣꯏꯔꯦ꯫ ꯂꯝꯕꯣꯏꯕꯅ ꯍꯦꯛ ꯌꯧꯔꯛꯄꯗ ꯇꯣꯟꯁꯤꯖꯅ ꯍꯥꯏꯔꯛꯏ, "ꯀꯔꯝ ꯇꯧꯅꯤ ꯕꯕꯥꯖꯤ, ꯑꯁꯤꯕ ꯑꯗꯨꯗꯤ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯂꯩꯔꯔꯦ, ꯀꯔꯝ ꯇꯧꯅꯤ?" ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯝꯕꯣꯏꯕ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯑꯁꯤꯕꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯧꯅꯗꯦ, ꯑꯗꯨꯕꯨ ꯇꯣꯟꯁꯤꯖꯒꯤ ꯅꯝꯊꯥꯛ ꯈꯪꯗꯕꯅꯤꯅ, "ꯁꯤꯌꯥ, ꯑꯩꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯍꯧꯖꯤꯛꯇ ꯃꯉꯥꯏꯔꯤ, ꯑꯗꯨꯒ ꯃꯥꯅ ꯍꯥꯟꯅꯕꯨ ꯌꯧꯔꯝꯂꯕ, ꯂꯥꯛꯆꯩꯗ, ꯏꯕꯦꯝꯃ ꯆꯤꯡꯊꯣꯔꯛꯎ" ꯍꯥꯏꯔꯛꯄꯗ ꯇꯣꯟꯁꯤꯖꯅ ꯑꯇꯣꯞꯄ ꯑꯁꯤꯕ ꯑꯃ ꯏꯃꯨꯡꯗꯒꯤ ꯆꯤꯡꯕꯣꯏ ꯊꯥꯡꯕꯣꯏ ꯇꯧꯗꯨꯅ ꯃꯥꯡꯒꯣꯜ ꯇꯥꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯂꯝꯕꯣꯏꯕꯅ ꯑꯁꯤꯕ ꯑꯗꯨ ꯄꯨꯔꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯄꯣꯠꯂꯣꯏꯔꯦ꯫ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯒ ꯂꯝꯕꯣꯏꯕ ꯑꯈꯝ ꯇꯣꯟꯁꯤꯖꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗ ꯇꯣꯟꯁꯤꯖꯅ ꯂꯝꯕꯣꯏꯕꯗ ꯌꯦꯡꯗꯨꯅ, "ꯀꯔꯝ ꯇꯧꯁꯤꯒꯦ ꯕꯕꯥꯖꯤ, ꯑꯁꯤꯕꯗꯣ ꯑꯃꯨꯛꯀꯁꯨ ꯍꯜꯂꯛꯂꯦꯅꯦ, ꯑꯩꯕꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯍꯥꯏꯃꯦ" ꯍꯥꯏꯔꯕꯗ ꯂꯝꯕꯣꯏꯕꯅ, "ꯑꯠꯆꯥ, ꯂꯥꯛꯆꯩꯗ, ꯑꯁꯤꯕꯅꯕꯨ ꯍꯦꯛ ꯍꯦꯛ ꯍꯜꯂꯛꯄ, ꯁꯤꯕꯨ ꯈꯪꯒꯅꯤꯗꯣ, ꯀꯗꯥꯏ ꯆꯤꯡꯊꯣꯔꯛꯎ ꯏꯕꯦꯝꯃ" ꯍꯥꯏꯕꯗ ꯇꯣꯟꯁꯤꯖꯅ ꯑꯇꯣꯞꯄ ꯑꯁꯤꯕ ꯑꯃ ꯑꯃꯨꯛ ꯆꯤꯡꯊꯣꯔꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯝꯂꯦ꯫ ꯂꯝꯕꯣꯏꯕꯅ ꯑꯁꯤꯕꯗꯨ ꯄꯨꯔꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯄꯣꯠꯂꯣꯏꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯁꯤꯕ ꯃꯁꯥ 8 ꯑꯗꯨ ꯃꯊꯪ ꯃꯊꯪ ꯄꯣꯠꯂꯣꯏꯔꯛꯄꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯤ 8ꯒꯤ ꯑꯁꯤꯕ ꯃꯁꯥꯁꯤꯡꯗꯨ ꯄꯣꯠꯂꯣꯏꯕꯗ ꯑꯈꯝ ꯂꯝꯕꯣꯏꯕꯗꯨ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯃꯈ꯭ꯋꯥꯡ ꯌꯥꯏꯗꯨꯅ ꯂꯩꯕꯣꯏꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯤ ꯆꯠꯄ ꯅꯨꯄꯥ ꯑꯅꯤꯈꯛ ꯍꯤꯗꯥꯛ ꯊꯛꯅꯤꯡꯗꯨꯅ ꯂꯥꯛꯄꯗ ꯃꯩ ꯌꯥꯎꯗ꯭ꯔꯗꯨꯅ ꯆꯤꯡꯌꯥꯗ ꯃꯩ ꯍꯧꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯩ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯐꯝꯊꯔꯒ ꯃꯩꯇꯥꯜ ꯃꯆꯦꯠ ꯑꯃ ꯐ꯭ꯔꯤ ꯐ꯭ꯔꯤ ꯀꯥꯝꯂꯤꯉꯩꯗ ꯂꯝꯕꯣꯏꯕꯗꯨꯅ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯨꯕꯗꯒꯤ ꯃꯤꯀꯞ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯔꯕꯣꯏꯔꯦ꯫ ꯑꯈꯝꯅ ꯐꯨꯛ ꯍꯧꯒꯠꯂꯒ, "ꯅꯪꯅ ꯑꯩꯕꯨ ꯉꯁꯤ ꯂꯥꯛꯅꯔꯤꯕꯁꯤꯗ ꯑꯩ ꯀꯌꯥ ꯋꯥꯔꯦ, 8ꯂꯛ ꯁꯨꯔꯦꯗꯅ ꯅꯪꯅ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯤꯕ, ꯑꯩꯅ ꯊꯦꯡꯅꯔꯕꯗ ꯅꯪꯅ ꯅꯇꯤꯛꯂꯥ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯔꯒ ꯃꯩꯅꯨꯡꯗ ꯏꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯗꯨꯅ ꯐꯅ ꯂꯥꯎꯖꯩ, "ꯕꯕꯥꯖꯤ, ꯑꯩ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ?" ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯊꯣꯏꯅ ꯇꯥꯔꯨꯕ ꯂꯩꯇꯅ ꯅꯨꯄꯥꯗꯨꯕꯨ ꯃꯩꯅꯨꯡꯗ ꯏꯟꯁꯤꯟꯅꯕ ꯃꯈꯥ ꯆꯤꯛꯇꯨꯅ ꯍꯣꯠꯅꯔꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯨꯡꯗꯗꯤ ꯑꯈꯝ ꯂꯝꯕꯣꯏꯕ ꯋꯥꯃꯜꯂꯗꯨꯅ, "ꯍꯧꯒꯠꯅꯤꯡ ꯍꯧꯒꯠꯆꯔꯣ, ꯉꯝꯄꯣꯟꯇꯦ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯇꯣꯟꯁꯤꯖꯒꯤ ꯊꯣꯡꯒꯥꯟꯗ ꯂꯥꯛꯂꯒ, "ꯏꯕꯦꯝꯃ, ꯈꯥꯔꯦ, ꯓꯨꯂꯤ ꯀꯊꯥꯔꯤꯒꯁꯨ ꯂꯧꯖꯔꯔꯣꯏ, ꯆꯦꯡ ꯍꯋꯥꯏꯁꯨ ꯄꯥꯝꯖꯗ꯭ꯔꯦ" ꯂꯥꯎꯔꯝꯂꯒ ꯃꯈꯥ ꯄꯥꯡꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯧꯁꯤꯡ ꯂꯩꯕꯤ, ꯇꯧꯕ ꯉꯝꯕꯤ ꯇꯣꯟꯁꯤꯖꯅ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯅꯝꯊꯥꯛ ꯇꯧꯈꯤ꯫
ꯐꯠꯇꯕ ꯂꯧꯁꯤꯡꯅ ꯃꯤꯕꯨ ꯃꯥꯡ ꯇꯥꯛꯍꯜꯂꯤ, ꯑꯐꯕ ꯂꯧꯁꯤꯡꯅ ꯃꯤꯕꯨ ꯀꯜꯂꯤ ꯍꯥꯏꯅꯕꯒꯨꯝ ꯐꯠꯇ ꯂꯧꯁꯤꯡ ꯂꯩꯕꯤ ꯇꯣꯟꯁꯤꯖꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯄꯥꯈꯪ ꯀꯌꯥ ꯑꯋꯥꯕ ꯇꯥꯍꯟꯈꯤ꯫